Lok Sabha election da miyam gi mihut oina khalaklabadi lamdam ashigi yelhou phurupsing ST listta channaba angamba thakta hotnagani haina election asida RPI Athawale gi meerep Maheshwar Thounaojam na phongdokhre Scheduled Tribe Demand Committee Manipur STDCM na sangshilakpa Know Your Candidate campaign gi saruk ama oina Lok Sabha mikhal da meerep oiriba singa hakthengna unaduna mitai bu Scheduled Tribe listta channaba kari thabak paikhat kani haibagi matangda wari sanabada wafam masi Maheshwar Thounaojam na phongdokhibani Mahagna makha taraduna ST demand asi mai pak na hotnagani haina haiba khak natana maitaina ST oinabagi matangda mamang dagi chen songduna angamba thodang loduna lakli Union Minister of Tribal Affairs kasu unaduna hiram asigi matangda kupna khanagi basu laikre Isagi ponglafam lamdam asida isagi constitutional right phangdabana ngasi aikoina waribani election asigidama candidate oina lauthoklaba matungda wasak taret lauki maduda sithawraba yelhomi maitai singbu ST lista chalhangani haibagi matangda nauna wasakhiba leire loinana demand asi phangnaba center da C ama pisilaga oithokadaba natte Masidi thavok oina paikhatnaba asengba asumba lovi tawba ama changi masibu oithokhanba haibasi political system da yauriba singna aikoi isagini iramdam asigini khana thavok tawdaba yaroi aihakti Manipur gi damak thorakpani upai ama tawduna demand asi phangnaba soidana hotnagani haiki Kumaina koigi ST changadam no haibase sidi manungda akoi asengba chungba tawnabagi damakta lobby khara changbran khale adi haiba ma changbran khale manungda system manungda leriba miduda haidi Narendra Modi da natraga amisara chi ambisalaga ST recommend tawbiru harakanda mokoina kaidonungda tarokto leite kainadi mokoi se uji thatrama thoi train thoi chahi ma mai cha asibauda udrabaduda akoina sida ekta chi ambisalaga tabira kani haibagi question dudi rise tawdre aduna asigi poche thabakta kumai othorakani thabakta kumai ohelakani haibase leriba representative to nam isagi ni khalaga akoi gi de khalaga ta tawrage na tawbane khalaga tawdraga di thabak se oiroi dran khale aduna ngasi meyam gi mangda haizari ai di tasena thabak tawge na changjabane ai gi wasak tari tasu yauzari ba yelhou phurupna na ST chalan ba haibagi wasak se any how tawdaba yadi haiduna aina chansan jagani haiduna mayam mangdu haizari